ꯃꯌꯥꯝꯕꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯀꯪꯂꯩ ꯂꯩꯄꯨꯡ ꯋꯥꯔꯤ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯕꯤꯁꯣꯛ ꯈꯣꯏꯔꯛꯄꯝꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯁꯨ ꯇꯥꯕꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯐꯥꯎꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯊꯥꯕꯤꯔꯛꯄ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯍꯥꯏꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯂꯤꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯒ ꯑꯃꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕ ꯃꯇꯝꯗ ꯁꯔꯨꯛ ꯌꯥꯕꯤꯕ ꯑꯣꯏꯅ ꯑꯗꯣꯝꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯃꯇꯝꯗ ꯕꯦꯜ ꯑꯥꯏꯀꯣꯟꯗꯨꯁꯨ ꯑꯣꯟ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄ ꯃꯇꯝꯗ ꯑꯗꯣꯝꯒꯤ ꯐꯣꯟꯗ ꯐꯪꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯗꯤ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯗꯒꯤꯅ ꯆꯍꯤ 15ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯈꯛꯅꯤ꯫ ꯑꯩ ꯏꯁꯥꯗ ꯍꯛꯊꯦꯡꯅꯅ ꯊꯦꯡꯅꯈꯤꯕ ꯋꯥꯔꯤ ꯑꯃꯈꯛꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤ ꯃꯥꯏꯕꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯥꯏꯕꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯜꯂꯕꯁꯨ ꯑꯍꯜ ꯃꯇꯝ ꯑꯣꯏꯔꯛꯄ ꯃꯇꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯏꯕꯁꯤꯡ ꯑꯗꯨꯁꯨ ꯈꯔ ꯂꯣꯏꯅ ꯁꯤꯈꯤꯕꯅ ꯑꯇꯩ ꯑꯇꯣꯞꯄ ꯃꯥꯏꯕ ꯈꯔꯒ ꯃꯥꯏꯕ ꯀꯥꯂꯦꯟꯖꯥꯎꯒ ꯃꯈꯣꯏ ꯈꯔ ꯈꯛꯇ ꯉꯥꯏꯍꯧꯔꯦ꯫ ꯑꯁꯨꯝꯅ ꯑꯇꯩ ꯃꯥꯏꯕ ꯀꯌꯥꯁꯤꯡ ꯑꯗꯨꯗꯤ ꯃꯈꯣꯏꯁꯨ ꯀꯌꯥ ꯊꯣꯏꯗꯣꯛꯅ ꯑꯀꯥꯏꯕ ꯑꯃꯠꯇ ꯇꯧꯔꯝꯗꯦ꯫ ꯃꯥꯏꯕ ꯀꯥꯂꯦꯟꯖꯥꯎ ꯑꯁꯤꯗꯤ ꯃꯤꯅ ꯈꯔ ꯃꯈꯩꯁꯨ ꯍꯥꯏꯅꯔꯛꯄ ꯃꯥꯏꯕ ꯑꯃ ꯑꯣꯏꯅ ꯍꯧꯔꯛꯏ꯫ ꯑꯇꯩ ꯊꯣꯏꯗꯣꯛꯄ ꯃꯥꯏꯕ ꯀꯌꯥꯁꯤꯡ ꯑꯗꯨꯗꯤ ꯍꯥꯟꯅꯁꯨ ꯃꯃꯥꯡ ꯊꯛꯇꯒꯤ ꯍꯧꯔꯒ ꯑꯐꯕ ꯉꯥꯛꯇ ꯇꯧꯔꯒ ꯂꯥꯛꯏ꯫ ꯃꯥꯏꯕ ꯀꯥꯂꯦꯟꯖꯥꯎ ꯑꯁꯤ ꯃꯃꯥꯡ ꯊꯛꯇꯒꯤ ꯈꯔ ꯃꯈꯩꯁꯨ ꯐꯅ ꯇꯧꯔꯛꯂꯕꯁꯨ ꯑꯗꯨꯕꯨ ꯂꯣꯏꯔꯝꯗꯥꯏꯒꯤ ꯃꯇꯝ ꯍꯥꯏꯕꯗꯤ ꯆꯍꯤ ꯌꯥꯝꯈꯠꯂꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯑꯐꯕ ꯑꯃꯠꯇ ꯇꯧꯔꯛꯇꯦ꯫ ꯑꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅꯁꯨ ꯈꯔ ꯉꯥꯡꯕ ꯍꯧꯅꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯅꯁꯨ ꯈꯔ ꯅꯤꯡꯕꯨ ꯉꯥꯡꯅꯖꯔꯕꯁꯨ ꯃꯤꯠꯃꯥꯡꯃꯛꯁꯤꯗ ꯁꯪꯁꯪꯅ ꯎꯕꯃꯛꯇꯤ ꯅꯠꯇꯦ꯫ ꯃꯤꯅ ꯈꯔ ꯉꯥꯡꯅꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯗ ꯆꯨꯝꯂꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯁꯤ ꯈꯟꯅꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯀꯥꯏꯅ ꯈꯔ ꯉꯥꯡꯅꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯕ ꯅꯠꯇꯦ ꯂꯩꯀꯥꯏ ꯑꯁꯤꯗ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅꯗꯤ ꯃꯍꯥꯛꯀꯤ ꯁꯨꯃꯥꯡꯃꯛꯇꯗ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯀꯣꯟꯊꯣꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗ ꯀꯔꯤꯅꯣ ꯌꯥꯝꯅ ꯇꯧꯕ ꯊꯦꯡꯅꯩ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯅꯁꯨ ꯈꯔ ꯉꯥꯡꯕ ꯍꯧꯅꯔꯛꯂꯤ꯫ ꯑꯩꯈꯣꯏ ꯐꯥꯎꯕꯗ ꯃꯈꯣꯏꯒꯤ ꯀꯣꯟꯊꯣꯡ ꯑꯁꯤ ꯂꯥꯜꯂꯒ ꯆꯠꯄ ꯃꯇꯝꯗ ꯏꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯑꯗꯨꯝ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯑꯃꯠꯇ ꯇꯧꯔꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯁꯤ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯅꯤ꯫ ꯍꯥꯏꯕꯗꯤ ꯆꯍꯤ 12-12 ꯇꯥꯡꯈꯠꯂꯛꯄ ꯃꯗꯨꯒꯤ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯗꯨ ꯀꯥꯂꯦꯟ ꯊꯥꯒꯤ ꯂꯥꯏ ꯍꯔꯥꯎꯕ ꯅꯨꯃꯤꯠꯅꯤ꯫ ꯃꯥꯏꯕ ꯀꯥꯂꯦꯟꯖꯥꯎꯁꯤ ꯂꯩꯀꯥꯏꯒꯤ ꯁꯦꯕꯥꯗꯤ ꯑꯃꯠꯇ ꯇꯧꯔꯝꯗꯦ꯫ ꯍꯥꯏꯕꯗꯤ ꯂꯩꯀꯥꯏꯒꯤ ꯂꯥꯏ ꯍꯔꯥꯎꯕ ꯃꯇꯝꯗ ꯂꯩꯀꯥꯏꯒꯤ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯁꯦꯕꯥꯗꯤ ꯑꯃꯠꯇ ꯇꯧꯍꯜꯂꯝꯗꯦ꯫ ꯑꯇꯣꯞꯄ ꯂꯩꯀꯥꯏꯒꯤ ꯁꯦꯕꯥ ꯇꯧꯕꯗꯤ ꯂꯦꯞꯂꯛꯏ꯫ ꯑꯗꯨꯅ ꯀꯥꯂꯦꯟꯒꯤ ꯂꯥꯏ ꯍꯔꯥꯎꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯕ ꯀꯥꯂꯦꯟꯖꯥꯎꯁꯤ ꯃꯁꯥꯗ ꯏꯄꯣꯞ ꯄꯣꯞꯂꯒ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯔꯝ ꯑꯗꯨ ꯑꯁꯨꯝ ꯊꯤꯒꯠꯂꯨꯕ ꯃꯇꯝꯗ ꯃꯥꯏꯕ ꯀꯥꯂꯦꯟꯖꯥꯎꯁꯤ ꯊꯪꯅꯕ ꯂꯩꯀꯥꯏꯗ ꯂꯥꯏꯒꯤ ꯁꯦꯕꯥ ꯇꯧꯕ ꯍꯥꯏꯕꯗꯤ ꯎꯃꯪ ꯂꯥꯏꯒꯤ ꯁꯦꯕꯥ ꯇꯧꯕ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯆꯠꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯎꯃꯪ ꯂꯥꯏ ꯑꯗꯨꯗ ꯃꯍꯥꯛꯅ ꯀꯔꯤꯅꯣ ꯀꯇꯨ ꯀꯔꯟ ꯈꯔ ꯇꯧꯔꯨꯔꯦ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏꯒꯤ ꯂꯥꯏꯒꯤ ꯀꯃꯤꯇꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯐꯨꯔꯒ ꯊꯥꯔꯛꯄꯅꯤ ꯍꯥꯏ꯫ ꯃꯗꯨꯒꯤ ꯋꯥꯍꯧ ꯑꯗꯨꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯥꯔꯥ ꯁꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯃꯥꯏꯕ ꯀꯥꯂꯦꯟꯖꯥꯎꯁꯤ ꯃꯍꯥꯛꯀꯤꯅ ꯍꯥꯏꯕꯗ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯒ ꯄꯨꯂꯞ ꯂꯩꯃꯤꯟꯅꯩ꯫ ꯑꯇꯩ ꯂꯩꯃꯤꯟꯅꯔꯤꯕ ꯃꯆꯥ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯗꯤ ꯍꯤꯡꯈꯣꯜ ꯇꯣꯉꯥꯟꯅ ꯂꯣꯏꯅ ꯁꯥꯔꯒ ꯂꯩꯈ꯭ꯔꯦ꯫ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯃꯆꯥꯁꯤꯡꯗꯨꯅꯁꯨ ꯌꯥꯅꯤꯡꯗꯕ ꯃꯔꯝꯅ꯫ ꯑꯗꯨꯕꯨ ꯃꯆꯥ ꯑꯇꯣꯝꯕꯁꯤꯗꯤ ꯃꯍꯥꯛꯀ ꯋꯥꯈꯜ ꯈꯔꯁꯨ ꯆꯥꯟꯅꯕ ꯃꯔꯝꯅ ꯃꯍꯥꯛꯀ ꯄꯨꯂꯞ ꯂꯩꯃꯤꯟꯅꯔꯤ꯫ ꯃꯁꯤꯗꯒꯤ ꯊꯥ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯂꯥꯏ ꯈꯔ ꯑꯇꯣꯞꯄ ꯂꯩꯀꯥꯏꯗ ꯆꯠꯂꯒ ꯈꯣꯏꯔꯝꯕꯗꯨꯁꯨ ꯑꯃꯨꯛ ꯍꯧꯔꯛꯂꯤ꯫ ꯑꯩꯈꯣꯏꯁꯨ ꯅꯣꯡꯃ ꯑꯃꯗꯤ ꯏꯟꯈꯠꯂꯛꯄ ꯅꯍꯥ ꯃꯇꯝ ꯑꯣꯏꯕꯅꯤನ ꯂꯩꯀꯥꯏ 2-3 ꯀꯥꯟꯅꯔꯒ ꯑꯩꯈꯣꯏꯁꯤ ꯒꯥꯔꯤꯁꯨ ꯑꯃꯠꯇ ꯂꯩꯇꯕ꯫ ꯒꯥꯔꯤ ꯂꯩꯇꯕꯒꯤ ꯍꯧꯅꯕ ꯑꯩꯈꯣꯏꯁꯨ ꯈꯣꯡꯅ ꯑꯗꯨꯝ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯁꯤ ꯈꯣꯡꯅ ꯐꯤꯂꯝ ꯌꯦꯡꯕ ꯆꯠꯂꯝꯃꯤ꯫ ꯑꯍꯥꯟꯕ ꯆꯠꯄ ꯃꯇꯝꯗꯨꯗꯤ ꯑꯩꯈꯣꯏꯁꯤ ꯅꯪꯍꯧꯗ꯭ꯔꯦ꯫ ꯁꯦꯀꯦꯟ ꯁꯣꯗ ꯑꯣꯏꯅ ꯌꯦꯡꯂꯤ꯫ ꯑꯗꯨꯅ ꯁꯦꯀꯦꯟ ꯁꯣꯗ ꯌꯦꯡꯂꯕꯅꯤꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯄꯨꯡ ꯑꯗꯨ 1 ꯇꯥꯒꯗꯧꯔꯦ꯫ ꯑꯩꯈꯣꯏꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏꯗ ꯁꯨꯝ ꯁꯥꯟꯅꯔꯒ ꯂꯥꯛꯂꯤ꯫ ꯑꯇꯣꯞꯄ ꯂꯥꯛꯃꯤꯟꯅꯔꯤꯕ ꯂꯩꯀꯥꯏꯒꯤ ꯏꯃꯥꯟꯅꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯁꯨ ꯑꯩꯈꯣꯏꯁꯦ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯝ ꯍꯦꯛ ꯂꯥꯛꯄ ꯇꯥꯟꯖꯥꯗꯨꯗ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤ ꯂꯥꯟꯁꯤꯜꯂꯛꯄꯗꯨꯗ ꯑꯩꯈꯣꯏꯁꯦ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯟꯕ ꯇꯧꯗꯅ ꯉꯁꯥꯏꯒꯤ ꯐꯤꯂꯝꯗꯨꯒꯤ ꯋꯥꯔꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯁꯤ ꯁꯥꯟꯅꯔꯒ ꯑꯩꯈꯣꯏꯁꯤ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯋꯥꯔꯤ ꯑꯗꯨ ꯁꯥꯟꯅꯔꯒ ꯂꯥꯛꯄ ꯇꯥꯟꯖꯥꯗꯨꯗ ꯃꯥꯏꯕ ꯀꯥꯂꯦꯟꯖꯥꯎꯒꯤ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨ ꯌꯧꯔꯛꯂꯤ꯫ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨ ꯍꯦꯛ ꯌꯧꯕ ꯇꯥꯟꯖꯥꯗꯨꯗ ꯄꯨꯡꯉꯧ ꯐꯤꯔꯣꯜ ꯁꯦꯠꯂꯕ ꯑꯍꯜ ꯑꯃ ꯀꯣꯛꯌꯦꯠ ꯌꯦꯠꯂꯒ ꯌꯥꯡꯀꯣꯛ ꯑꯃ ꯄꯥꯏꯔꯒ ꯆꯪꯈꯤꯕꯗ ꯑꯩꯈꯣꯏꯁꯨ ꯎꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯂꯥꯞꯂꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯔꯒ ꯑꯩꯈꯣꯏꯁꯤ ꯈꯔ ꯃꯨꯁꯤꯅ ꯎꯕꯗꯤ ꯍꯧꯔꯛꯂꯕꯅꯤ꯫ ꯇꯧꯕꯇꯕꯨ ꯃꯅꯥꯛ ꯅꯛꯁꯤꯟꯕ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯃꯤꯒꯤ ꯁꯍꯨꯝ ꯈꯔ ꯐꯪꯕꯗꯨꯗ ꯃꯍꯥꯛꯁꯤ ꯐꯠ ꯂꯥꯎꯅ ꯆꯪꯁꯤꯟꯈꯤ꯫ ꯑꯩꯈꯣꯏꯁꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯅꯔꯒ ꯇꯥꯟꯅꯁꯤ ꯍꯥꯏꯗꯨꯅ ꯄꯔꯞ ꯆꯠꯂꯤ꯫ ꯑꯗꯨꯕꯨ ꯃꯥꯏꯕ ꯀꯥꯂꯦꯟꯖꯥꯎꯗꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡꯗ ꯆꯪꯈꯤꯕꯅ ꯍꯥꯟꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯀꯌꯥꯁꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯏꯁꯥꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯗꯤ ꯄꯥꯈꯠꯄ ꯐꯥꯎꯔꯝꯗꯦ꯫
ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯂꯥꯏ ꯈꯨꯔꯝꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯈꯟꯅꯔꯤ ꯑꯗꯨꯕꯨ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯣꯟꯊꯣꯛꯄ ꯃꯇꯧ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗ ꯑꯃꯠꯇ ꯈꯜꯂꯝꯗꯦ ꯑꯁꯨꯝꯅ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯒꯤ ꯌꯨꯝꯁꯤꯡꯗ ꯂꯣꯏꯅ ꯆꯪꯅꯈ꯭ꯔꯦ ꯑꯩꯁꯨ ꯑꯩꯒꯤ ꯌꯨꯝꯗ ꯆꯪꯂꯛꯂꯦ ꯑꯁꯨꯝꯅ ꯍꯞꯇꯥ ꯑꯃ ꯍꯧꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯩꯀꯥꯏꯒꯤ ꯃꯪ ꯑꯁꯤꯗ ꯀꯔꯤꯅꯣ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯄꯒꯤ ꯃꯈꯣꯜꯒꯨꯝꯅ ꯌꯥꯝꯅ ꯑꯀꯟ ꯇꯝꯅꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯕ ꯍꯧꯔꯛꯂꯦ ꯍꯥꯏꯗꯨꯅ ꯃꯪ ꯃꯌꯥꯗ ꯌꯨꯝ ꯁꯥꯟꯅꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯅ ꯍꯥꯏꯕ ꯍꯧꯅꯔꯛꯂꯦ ꯑꯩꯈꯣꯏꯁꯨ ꯅꯣꯡꯃꯇ ꯃꯗꯨꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯃꯪ ꯃꯌꯥꯗꯨꯗ ꯑꯩꯈꯣꯏꯁꯤ ꯌꯨꯝ ꯑꯗꯨ ꯁꯥꯗꯕ ꯃꯔꯝꯅ ꯑꯗꯨꯕꯨ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯈꯔ ꯍꯥꯏꯅꯕ ꯃꯇꯝꯗ ꯃꯪ ꯂꯩꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯃꯤ ꯀꯞꯄ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯑꯃꯗꯤ ꯄꯨꯡꯖꯥꯜꯒꯨꯝꯕꯅ ꯊꯤꯟꯕꯒꯨꯝꯕ ꯑꯁꯤꯒꯨꯝꯂꯕ ꯀꯤꯔꯕ ꯃꯈꯣꯜ ꯀꯌꯥꯒꯨꯝꯕ ꯑꯃꯗꯤ ꯑꯗꯨꯝ ꯇꯠꯇꯅ ꯇꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯍꯧꯅꯔꯛꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯝꯗ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯕ ꯂꯩꯀꯥꯏꯒꯤ ꯅꯍꯥ ꯑꯅꯤ ꯑꯃꯁꯨ ꯃꯊꯛꯇꯒꯤ ꯇꯥꯔꯛꯂꯒ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏꯁꯤꯗ ꯄꯨꯕ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯂꯕꯅꯤꯅ ꯂꯩꯀꯥꯏꯒꯤ ꯃꯪꯐꯝ ꯑꯁꯤꯗ ꯎꯠꯈꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯡ ꯇꯥꯈꯤꯕ ꯈꯣꯟꯖꯦꯜ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯅꯍꯥ ꯑꯅꯤ ꯑꯁꯤ ꯁꯤꯒꯗꯕꯒꯤ ꯃꯃꯤ ꯑꯣꯏꯕꯅꯅꯤ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯅꯁꯨ ꯍꯥꯏꯕ ꯍꯧꯅꯔꯛꯂꯦ ꯑꯗꯨꯕꯨ ꯃꯁꯤꯅꯁꯨ ꯇꯣꯛꯇ꯭ꯔꯤ ꯂꯩꯀꯥꯏꯒꯤ ꯅꯍꯥ ꯑꯅꯤ ꯑꯁꯤ ꯍꯦꯛ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯑꯃꯁꯨ ꯏꯁꯤꯡꯗ ꯇꯥꯔꯒ ꯂꯥꯏꯅ ꯂꯧꯔꯦ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯇꯨꯡꯗ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯤ ꯂꯩꯀꯥꯏꯁꯤꯗ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯃꯔꯨꯝ ꯑꯃ ꯇꯧꯕ ꯍꯧꯔꯛꯂꯤꯕꯁꯦ ꯑꯩꯈꯣই ꯃꯌꯥꯝꯁꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯐꯝ ꯇꯧꯐꯝ ꯑꯃꯠꯇ ꯈꯪꯅꯔꯝꯗꯦ ꯑꯗꯨꯒ ꯂꯩꯀꯥꯏ ꯑꯁꯤꯗꯁꯨ ꯀꯤꯕꯅꯁꯨ ꯌꯥꯗ꯭ꯔꯦ ꯍꯥꯟꯅ ꯆꯠꯂꯝꯕ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯆꯠꯂꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯐꯥꯎꯔꯝꯗꯕ ꯂꯝꯕꯤ ꯑꯁꯤ ꯆꯠꯄ ꯃꯇꯝꯗꯤ ꯏꯁꯥꯗ ꯄꯪꯀꯤꯗ ꯀꯤꯕ ꯑꯗꯨꯒ ꯅꯨꯃꯤꯠꯄꯨ ꯍꯦꯛ ꯇꯥꯔꯕꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯆꯠꯄ ꯉꯝꯅꯗꯕ ꯑꯁꯤꯒꯨꯝꯂꯕ ꯊꯧꯗꯣꯛ ꯀꯌꯥ ꯃꯔꯨꯝ ꯑꯃ ꯇꯧꯕ ꯍꯧꯔꯛꯂꯤ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏꯁꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯑꯩꯅ ꯑꯁꯨꯝꯅ ꯕꯕꯥꯗ ꯍꯥꯏꯔꯝꯃꯤ ꯕꯕꯥ ꯍꯟꯗꯛ ꯃꯔꯛ ꯂꯩꯀꯥꯏ ꯑꯁꯤꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯃꯇꯝꯗ ꯏꯁꯥꯁꯦ ꯀꯤꯕ ꯐꯥꯎꯔꯤꯕꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯂꯩꯀꯥꯏ ꯑꯁꯤ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯔꯦ ꯍꯟꯗꯛ ꯃꯔꯛꯁꯤ ꯅꯍꯥꯟ ꯃꯈꯩꯒꯤ ꯏꯃꯥꯟ ꯃꯥꯟꯅꯗꯦ ꯂꯩꯀꯥꯏ ꯑꯁꯤ ꯅꯨꯃꯤꯠꯄꯨ ꯍꯦꯛ ꯇꯥꯔꯕꯗꯤ ꯌꯨꯝ ꯀꯩ ꯃꯄꯥꯟ ꯑꯃꯠꯇ ꯊꯣꯛꯅꯗꯦ ꯅꯍꯥꯟ ꯃꯈꯩꯗꯤ ꯁꯣꯔꯣꯛ ꯑꯁꯤꯗ ꯃꯤ ꯑꯗꯨꯝ ꯇꯤꯟꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯁꯨ ꯂꯣꯏꯅ ꯀꯤꯅꯔꯦ ꯍꯥꯏ ꯃꯐꯝ ꯃꯔꯥꯡꯇꯤ ꯑꯃꯠꯇ ꯈꯪꯗꯦ ꯂꯩꯀꯥꯏꯒꯤ ꯃꯪꯐꯝ ꯑꯁꯤꯗꯁꯨ ꯀꯔꯤꯅꯣ ꯃꯈꯣꯜ ꯌꯥꯝꯅ ꯇꯥꯕꯗ ꯀꯤꯔꯕ ꯀꯌా ꯃꯔꯨꯝ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯍꯥꯏꯅꯩ ꯈꯪꯗ꯭ꯔꯦꯗ ꯃꯥꯡꯊꯣꯡ ꯑꯁꯤ ꯊꯤꯡꯗ꯭ꯔꯕ꯭ꯔꯥ ꯀꯩꯅꯣ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯃꯤꯠꯇꯨꯒꯤ ꯑꯩꯈꯣꯏꯁꯤ ꯆꯥꯛ ꯏꯁꯤꯡ ꯑꯗꯨ ꯆꯥꯕ ꯂꯣꯏꯁꯤꯜꯂꯝꯗꯥꯏ ꯃꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯆꯠꯅꯔꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯀꯔꯤꯅꯣ ꯃꯈꯣꯜ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯑꯃ ꯇꯥꯕ ꯍꯧꯔꯛꯂꯝꯃꯤ ꯎꯒꯨꯝꯕ ꯅꯠꯇ꯭ꯔꯒꯅ ꯋꯥꯒꯨꯝꯕ ꯑꯃ ꯃꯤꯁꯛ 2-3ꯅ ꯆꯤꯡꯉꯒ ꯁꯣꯔꯣ ꯄꯨꯕꯒꯤ ꯃꯈꯣꯜꯒꯨꯝꯅ ꯇꯥꯕ ꯍꯧꯔꯛꯂꯤ ꯃꯈꯣꯜ ꯀꯌꯥꯁꯤꯡ ꯑꯗꯨ ꯍꯦꯛ ꯇꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯤ ꯀꯔꯤꯅꯣ ꯍꯥꯏꯔꯒ ꯉꯥꯏꯍꯥꯛꯇꯪꯗꯤ ꯕꯕꯥꯒ ꯑꯩꯒꯁꯤ ꯌꯦꯡꯅꯩ ꯏꯃꯥꯒ ꯏꯆꯥꯅꯨꯄꯤꯒꯁꯨ ꯌꯦꯡꯅꯩ ꯑꯗꯨꯕꯨ ꯄꯨꯄꯨꯁꯨ ꯃꯁꯥꯅ ꯆꯥꯛ ꯆꯥꯐꯝ ꯊꯣꯛꯄꯗ ꯑꯗꯨꯝ ꯆꯥꯔꯒ ꯑꯩꯈꯣꯏꯗ ꯆꯥꯛ ꯑꯗꯨ ꯇꯨꯃꯤꯟꯅ ꯆꯥꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯈꯣꯜ ꯀꯌꯥꯁꯤꯡ ꯑꯗꯨ ꯍꯦꯛ ꯇꯥꯕ ꯃꯇꯝꯗ ꯕꯕꯥꯒ ꯑꯩꯒ ꯌꯦꯡꯅꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯑꯁꯤ ꯉꯥꯏꯍꯥꯛꯇꯪꯗꯤ ꯈꯟꯗꯨꯅ ꯈꯟꯖꯥꯟꯅꯔꯒ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯎ ꯆꯤꯡꯕꯒꯤ ꯃꯈꯣꯜ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯆꯞ ꯍꯦꯛꯇ ꯂꯦꯞꯄꯤ ꯑꯗꯨꯒ ꯈꯔ ꯂꯥꯞꯇꯛꯅ ꯑꯃꯨꯛꯁꯨ ꯁꯣꯔꯣ ꯆꯤꯡꯈꯤꯕꯒꯤ ꯃꯈꯣꯜꯒꯨꯝꯅ ꯇꯥꯕ ꯍꯧꯔꯛꯂꯤ ꯃꯈꯣꯜ ꯀꯌꯥꯁꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯍꯥꯏꯅꯔꯛꯂꯤ ꯃꯗꯨꯗ ꯄꯨꯄꯨꯅ ꯁꯨꯝ ꯍꯥꯏꯔꯛꯂꯝꯃꯤ ꯈꯪꯗ꯭ꯔꯦꯗ ꯏꯁꯨ ꯁꯩꯁꯥꯁꯥ ꯍꯟꯗꯛ ꯃꯔꯛ ꯂꯩꯀꯥꯏ ꯑꯁꯤꯗ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯃꯑꯣꯡ ꯀꯌꯥꯁꯤꯡ ꯑꯁꯤ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯥꯏꯕꯁꯤ ꯌꯥꯝꯅ ꯂꯩꯔꯛꯄꯁꯤ ꯑꯁꯨꯝꯅ ꯑꯃꯠꯇ ꯇꯧꯔꯛꯇ꯭ꯔꯤ ꯑꯗꯨꯕꯨ ꯃꯃꯥꯡꯊꯛꯇ ꯑꯍꯩꯕ ꯃꯥꯏꯕ ꯈꯔꯁꯨ ꯂꯣꯏꯅ ꯁꯤꯈ꯭ꯔꯦ ꯈꯔ ꯈꯛꯇꯪ ꯉꯥꯏꯍꯧꯔꯕꯅꯤ ꯈꯪꯗ꯭ꯔꯦ ꯅꯍꯥꯟꯅ ꯃꯥꯏꯕ ꯁꯥꯕꯁꯤ ꯃꯪꯊꯜꯂꯦ ꯍꯥꯏꯕꯗꯨ ꯇꯧꯒꯗꯧꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯇꯥꯟ ꯆꯥꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯁꯤꯈꯤꯕ꯭ꯔꯥ ꯈꯪꯄꯣꯠꯇꯦ ꯍꯟꯗꯛ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯀꯌꯥꯁꯤꯡ ꯑꯁꯤꯗ ꯄꯨꯄꯨꯒꯤ ꯋꯥꯍꯩ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯗ ꯑꯩꯅ ꯃꯈꯥ ꯇꯥꯅ ꯄꯨꯄꯨꯗ ꯍꯥꯏꯈꯤ ꯄꯨꯄꯨ ꯄꯪꯇꯧ ꯇꯧꯕ ꯌꯥꯄꯣꯠꯇꯦꯗ ꯍꯦꯟꯗ ꯍꯦꯟꯖꯤꯜꯂꯛꯂꯒꯅ ꯑꯩꯈꯣꯏꯁꯨ ꯀꯔꯤꯅꯣ ꯇꯧꯕ ꯇꯥꯕꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯄꯨꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯅꯪꯗꯤ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗ ꯑꯩꯅ ꯄꯨꯄꯨ ꯅꯍꯥꯟ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯁꯤ ꯁꯤꯅꯦꯃꯥ ꯍꯣꯜꯗ ꯐꯤꯂꯝ ꯌꯦꯡꯕ ꯆꯠꯂꯨꯕꯅꯤ ꯑꯩꯈꯣꯏ 5-6ꯁꯦ ꯍꯜꯂꯛꯄ ꯇꯥꯟꯖꯥꯗꯨꯗ ꯑꯁꯤꯒꯤ ꯑꯃꯥꯏꯕ ꯈꯔ ꯑꯣꯏꯕ ꯃꯥꯏꯕ ꯀꯥꯂꯦꯟꯖꯥꯎ ꯃꯥꯝꯃ ꯀꯥꯂꯦꯟꯖꯥꯎꯁꯤ ꯃꯈꯣꯏꯒꯤ ꯀꯣꯟꯊꯣꯡ ꯃꯄꯥꯗꯨ ꯌꯧꯔꯝꯗꯥꯏ ꯇꯥꯟꯖꯥꯗꯨꯗ ꯃꯍꯥꯛꯅ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃ ꯃꯈꯣꯏꯒꯤ ꯀꯣꯟꯊꯣꯡ ꯑꯗꯨꯗ ꯄꯨꯡꯉꯧ ꯐꯤꯔꯣꯜ ꯑꯃ ꯁꯦꯠꯂꯒ ꯃꯀꯣꯛꯇꯁꯨ ꯀꯣꯛꯌꯦꯠ ꯌꯦꯠꯂꯤ ꯑꯩꯈꯣꯏ ꯂꯥꯛꯄꯒꯤ ꯁꯟꯅꯦꯜ ꯐꯪꯕꯗꯨꯗ ꯄꯔꯞ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯪꯈꯤ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛꯀꯤꯗꯨ ꯀꯔꯤꯅꯣ ꯐꯠ ꯂꯩꯁꯤꯟꯈꯤꯕꯒꯨꯝ ꯇꯧꯏ ꯍꯥꯏꯗꯨꯅ
parap sanglaga yengsi haduna tawringa tanjaduna karigumba amata leibudi uramde adubu singnaba kaya marom amade akhoi sa asida phauduna dum lakhibani adubu inkhalakpa matamgi naha oibanina akhoi su isada kaya dina sungbadi haibadi sada karigumba amata akibadi phaukhibadi leite isu na haigumdana maiba kalen jaw saisu khara di singnai maramdi atai leiminariba maiba singasiga iman manade phare masigi matungda kari tawbanu haibadu akhoi su yengba tabani mahakna tawbo oiro atopana tawbo oiro laikai sin akpa sairakpi gadabani asi hairaga numitumade akhoi sa ising adu sana bulu silaba matungda magi phamung singda loina tumba sangnakre nongalaba matungda laikai da thokiba thodo wa thopum namak sing ngarang takhiba mayam pum namak sing adu laikai gi myoi sing asu nimbung loina ngangna duna makhol pum namak sing adu loina tai handak marak tawrakliba kaya sing asi karino mungtang di yengsin si haduna laikai gi myoi sing su haiba hunarakle adubu laikai gi myoi sing hana da gi singnarakpadi maiba kalen jaw sedum singnaduna lakhibani masigi matungda laikai da leiriba sona na pum namak sing asi mafa marang khangdana loina hekta bom thuraga si baibudo oiba horaklami matau kaya sing adu dai khoi gi sa sisu leiba matang amlaktre haibadi laikai gi asona na pum namak sing asisu loin hekta bom thuraga sirakpa tanja asidai khoi mayam asisu mi paiba loina phawba honarakle masigi matungda laikai gi mioi pum namak sing asisu amuktang di laikai si engthokse haduna atopa maiba amada satuna yenglami laikai gi ahalaman mari manga salaga yenglupa tanja aduda maiba kalen jaw se khara singnana maibaduna nganglai hai masigi wahi pum namak sing ase hekta khiba matam aduda laikai gi mioi pum namak sing asisu mai hoba makai shawba honarakle adubu maiba kalen jaw na tawbana haibasi maibaduna khara singnana hairaklabaduda madumakti oire hairagai khosi asing asemba imit sin uba magna tabanina lona thumna muktang di yengkhisi hairagai khosi haiba honarakle masigi matung tarakpada laikai gi mioi pum namak sing adusu maiba kalen jaw ga naknaba yum kaya sing adusu mikupna hom singna makhoi adu lumduna muktang di yengsi haduna haiba honarakle matam adu laikai gi imanaba ama kai khoisi yamna khana lummaga yenglamme namito kalen jaw do lai khurambane haduna mahakna laikai gi mamkhamta na masado karigumba amata khanba leitana thokpa horakle ai khoisu mahakna toribasi karino haduna adum yenglamme mahakti karigumba amata khanba leitana laikai gi mamkhamta na adum sakhi ai khoisu mahaki matung aduda khara tung oirapna khara lapne inaduna khoisi adum laklami asumna mangpham adu yoramdai gi tanjatuda ai khoi mayam asisu laikai gi mangpham jaga khara lapna laiba jaga amada gi khoisi lumlaga yinglami adubu maiba kalen jawdu ta hoidraba kaya maromama mafi marol pum namak singado thoklaba matam aduda laikai gi mangpham asida jagoi saba horakle thogdo kaya singadu dai khoi mayam asisu kibana yaraktre adubu mayam yambani ne khoi mayam asi kiba yadi mase hekta sanglaga phara se haduna khoi mayam asi sangsilaga phara se haduna khara matung iram nai khoisi sangsilaga pharami kalen jaw du soi khuna phara ba matam aduda maksu to pham chapam amata khanglamde hana da ki singna lakpani aduna laikai gi nahapum namak singaduna mama kalen jaw nang se hana da ki khuna singna na lakhibani adubu ngasi dinang na tori bapum namak singado mapung phana phari aduga imisina suloina unari hayeng dagi dinang nungairani haduna laikai gi music na haiba honarakle masigi matong tarakpada maiba kalen jawdo phuba honaraklami matam adusu pung 12 taslakpa madugi matamni huramba phare haduna laikai gi mioi pum namak sing adusu loin hekta kangsi khinglaga kokthoklammi adumna kangsi khinglaga kokthokpaduda laikai gi miam pum namak sing adusu loin thokpa honarakle adumna laikai gi miam na hek tholakpa matam aduda pena draba kaya pum namak sing aduna maiba kalen jawdo hekta phuba hoki ngai haktangi matungda mayam su loin hekta phuba du toknare aduga maiba kalen jawdo masado khara makhadi sokli tawbadabu mahakna tawkiba pum namak sing adu laikai gi mioi sing su amata tawjara roi haduna mahakna loina hakhi adubu makhata na laikai sida maiba kalen jawsi laiba yaroi haduna club ki mioi pum namak sing amadi laikai gi mioi pum namak sing na mahak sitan thokhi mahaki mu monung pum namak sing adu de dum lairi tawbadabu maiba kalen jawsi laikai sida laiba yaroi hairaga tan thokhi namitu da maiba kalen jawna tawkiba pum namak sing adu mahak ma sana loin hekta loisil hanki tawbadabu mahakna sanaramba pum namak sing asi mapung phana amata loisilam da bai bado ikadoribani noma numit amade khoisi maiba kalen jaw sitan thokre karigumba amata tawraroi hadunai khoisi
ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯀꯣꯏꯆꯠ ꯆꯠꯄ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯈꯔ ꯂꯣꯏꯅ ꯍꯦꯛꯇ ꯆꯠꯄ ꯍꯧꯅꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯏꯁꯥꯁꯦ ꯆꯠꯄ ꯍꯧꯅꯔꯛꯂꯕꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯤ ꯏꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯑꯗꯨꯝ ꯐꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯏꯕ ꯀꯥꯂꯦꯟꯖꯥꯎꯒꯤ ꯃꯈꯣꯏꯒꯤ ꯀꯣꯟꯊꯣꯡ ꯑꯁꯤ ꯂꯥꯜꯂꯒ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯆꯠꯄ ꯉꯝꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯅꯔꯝꯗꯦ꯫ ꯅꯣꯡꯃ ꯑꯃꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯤ ꯏꯁꯩ ꯇꯧꯏ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯁꯤ ꯍꯜꯂꯛꯄꯅꯤ꯫ ꯃꯗꯨꯗ ꯃꯥꯏꯕ ꯀꯥꯂꯦꯟꯖꯥꯎꯒꯤ ꯀꯣꯟꯊꯣꯡ ꯃꯄꯥ ꯑꯁꯤ ꯂꯥꯜꯂꯒ ꯍꯦꯛ ꯂꯥꯛꯈꯤ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄ ꯇꯥꯟꯖꯥꯗꯨꯗ ꯃꯥꯏꯕ ꯀꯥꯂꯦꯟꯖꯥꯎꯒꯤ ꯁꯕꯥꯟ ꯆꯞ ꯃꯥꯟꯅꯕ ꯃꯤꯁꯛ ꯑꯃ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯃꯨꯁꯤꯟ ꯃꯨꯟꯅ ꯂꯦꯞꯄꯒ ꯂꯩꯕꯗꯨ ꯑꯩꯈꯣꯏꯁꯨ ꯎꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯀꯌꯥꯁꯤꯡ ꯑꯗꯨꯗ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯑꯩꯈꯣই ꯃꯌꯥꯝ ꯑꯁꯤ ꯈꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯅ ꯂꯦꯞꯄꯒ ꯂꯩꯔꯝꯕ ꯃꯤꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯍꯦꯛ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯂꯦꯞꯄꯒ ꯂꯩꯔꯝꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯍꯦꯛꯇ ꯃꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯧ ꯀꯌꯥꯁꯤꯡ ꯑꯗꯨꯗ ꯏꯃꯥꯟꯅꯕ ꯀꯌꯥꯁꯤꯡ ꯑꯗꯨꯁꯨ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯤ꯫ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯂꯩꯈꯤꯕ ꯎꯈꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯃꯥꯏꯕ ꯀꯥꯂꯦꯟꯖꯥꯎꯒꯤ ꯃꯍꯥꯛꯀꯤ ꯃꯤꯇꯝ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯤ ꯍꯥꯏꯕ ꯍꯧꯅꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯅ ꯑꯩꯈꯣꯏꯁꯤ ꯏꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯐꯥꯎꯕ ꯍꯧꯅꯔꯛꯂꯤ꯫ ꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯌꯨꯝ ꯇꯝꯅ ꯑꯩꯈꯣꯏꯁꯤ ꯂꯥꯛꯄ ꯍꯧꯅꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯂꯥꯛꯄꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃ ꯇꯦꯛ ꯇꯦꯛ ꯍꯥꯏꯔꯒ ꯁꯦꯟꯗꯜ ꯇꯣꯡꯂꯒ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯂꯥꯛꯄꯒꯤ ꯃꯇꯧꯒꯨꯝꯅ ꯑꯩꯈꯣꯏꯁꯤ ꯇꯧꯕ ꯍꯧꯔꯛꯂꯤ꯫ ꯃꯇꯧ ꯀꯌꯥꯁꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯤꯁꯨ ꯏꯁꯥꯅ ꯀꯤꯔꯨꯛ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏꯁꯤ ꯌꯦꯡꯅꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛꯇꯪꯗꯤ ꯃꯥꯏ ꯑꯁꯤ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯁꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯤ ꯍꯥꯏꯅꯔꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯃꯥꯏ ꯑꯗꯨ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯇꯥꯟꯖꯥꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯍꯦꯛ ꯂꯩꯕ ꯎꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯃꯥꯡ ꯊꯛꯇ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯇꯥꯈꯤꯕ ꯃꯈꯣꯜ ꯑꯗꯨꯗꯤ ꯑꯗꯨꯝ ꯇꯥꯕ ꯂꯦꯞꯇ꯭ꯔꯤ꯫ ꯃꯇꯧ ꯀꯌꯥꯁꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏꯁꯤ ꯉꯁꯥꯏ ꯃꯈꯩꯗꯤ ꯀꯤꯒꯅꯨ ꯍꯥꯏꯗꯨꯅ ꯏꯁꯥꯁꯦ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯤ ꯂꯥꯛꯈꯤꯕꯅꯤ꯫ ꯇꯧꯕꯇꯕꯨ ꯇꯧꯔꯤꯕ ꯀꯌꯥꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯁꯤ ꯀꯤꯒꯅꯨ ꯍꯥꯏꯕ ꯌꯥꯔꯛꯇ꯭ꯔꯦ꯫ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯤꯁꯨ ꯍꯧ ꯊꯥꯗꯅ ꯍꯦꯛꯇ ꯆꯦꯟꯅꯩ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯁꯨ ꯂꯩꯀꯥꯏꯁꯦ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯑꯗꯨꯝ ꯇꯧꯔꯛꯂꯦ ꯍꯥꯏꯗꯨꯅ ꯋꯥ ꯂꯥꯎꯕ ꯍꯧꯅꯔꯛꯂꯦ꯫ ꯃꯔꯛ ꯑꯃꯗꯤ ꯃꯥꯏꯕ ꯀꯥꯂꯦꯟꯖꯥꯎꯁꯤ ꯇꯥꯟꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯤꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯄꯥꯟꯗ ꯈꯔ ꯊꯣꯛꯄ ꯍꯧꯅꯔꯛꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛ ꯃꯔꯛ ꯇꯧꯔꯛꯂꯤꯕ ꯀꯌꯥꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯤ ꯀꯤꯕꯅ ꯌꯥꯔꯛꯇ꯭ꯔꯦ꯫ ꯑꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯈꯔ ꯃꯄꯥꯟꯗ ꯊꯣꯛꯂꯝꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯁꯨ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯌꯨꯝꯗ ꯂꯣꯏꯅ ꯍꯦꯛꯇ ꯆꯪꯅꯈꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯑꯃꯗꯤ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯃꯃꯥꯒꯤ ꯃꯄꯥꯝꯗ ꯑꯃꯨꯛꯇꯪꯗꯤ ꯄꯣꯠ ꯊꯤꯟꯕ ꯆꯠꯃꯤꯟꯅꯔꯨꯁꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯗꯨꯗ ꯑꯩꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯊꯣꯛꯂꯦ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯇꯥꯔꯀꯥꯟꯗ ꯍꯜꯂꯛꯀꯨꯝꯁꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯏꯃꯥꯟꯅꯕꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯟꯅꯕꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 3 ꯇꯥꯔꯛꯄ ꯃꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯁꯦ ꯄꯨꯂꯞ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯤ ꯏꯃꯥꯟꯅꯕꯗꯨꯒꯤ ꯃꯃꯥꯒꯤ ꯃꯄꯥꯝꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕ ꯏꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯄꯤꯔꯝꯂꯦ꯫ ꯑꯗꯨꯒ ꯅꯨꯃꯤꯠ ꯇꯥꯔꯦ ꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯗꯨꯅ ꯏꯃꯥꯟꯅꯕꯗꯨꯗ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯁꯨ ꯅꯨꯃꯤꯠ ꯇꯥꯕꯗꯨꯗ ꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯗꯨꯅ ꯏꯕꯥꯅꯤꯁꯤ ꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯂꯝꯕꯤꯗ ꯆꯠꯅ ꯑꯩꯅ ꯏꯃꯥꯟꯅꯕꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯈꯤ꯫ ꯅꯪ ꯁꯤꯁꯨ ꯑꯣꯟꯊꯣꯛꯄꯅꯤꯍꯦ, ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯀꯥꯟꯗ ꯌꯨꯝꯗ ꯍꯜꯂꯛꯁꯤ ꯍꯥꯏꯔꯒ ꯐꯔꯥꯡ ꯑꯃ ꯏꯆꯠ ꯆꯠꯂꯤ꯫ ꯑꯩꯁ ꯌꯥꯗ ꯇꯧꯔꯤꯕꯅꯤ꯫ ꯑꯩꯁꯨ ꯉꯁꯥꯏ ꯃꯈꯩꯗꯤ ꯈꯔ ꯉꯟꯅ ꯍꯜꯂꯛꯁꯤ ꯍꯥꯏꯗꯨꯅ ꯋꯥꯈꯜꯗ ꯈꯟꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯏꯕꯣꯛꯀ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯤꯉꯩꯗ ꯃꯇꯝ ꯑꯗꯨ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯌꯥꯔꯦꯁꯦ, ꯑꯗꯣ ꯈꯔ ꯊꯨꯅ ꯆꯠꯅꯕ ꯇꯧꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯏꯕꯥꯅꯤꯁꯤ ꯂꯥꯛꯂꯦ꯫ ꯃꯇꯝ ꯑꯁꯤ ꯖꯔ ꯆꯠꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯑꯩꯈꯣꯏꯁꯨ ꯑꯁꯨꯝ ꯈꯣꯡꯊꯥꯡ ꯑꯗꯨ ꯊꯥꯡꯂꯒ ꯂꯥꯛꯄꯗꯨꯗ ꯅꯨꯃꯤꯠ ꯑꯗꯨ ꯇꯥꯁꯤꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯇꯥꯈꯤꯕꯗꯨꯗ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯍꯟꯗꯛ ꯃꯔꯛꯁꯦ ꯑꯃꯨꯛꯀꯁꯨ ꯍꯥꯟꯅꯒꯤ ꯃꯑꯣꯡ ꯃꯇꯧꯒꯨꯝꯅ ꯅꯨꯃꯤꯠꯄꯨ ꯍꯦꯛ ꯇꯥꯔꯕꯗꯤ ꯂꯩꯀꯥꯏꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯆꯠꯅꯈꯤꯗꯕꯅꯤ꯫ ꯑꯗꯨꯅ ꯏꯕꯥꯅꯤ ꯈꯛꯇꯅꯤ ꯆꯠꯀꯗꯧꯔꯤꯕꯁꯤ꯫ ꯁꯣꯔꯣꯛ ꯑꯁꯤꯁꯨ ꯏꯆꯤꯛ ꯆꯤꯛꯅ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯁꯣꯔꯣꯛ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯁꯜ ꯑꯗꯨ ꯈꯔ ꯆꯪꯕ ꯍꯧꯔꯛꯄꯗꯨꯗ ꯏꯁꯥꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯐꯥꯎꯏ꯫ ꯚꯥꯏ, ꯆꯠꯀꯗꯧꯔꯤꯕ ꯂꯝꯕꯤ ꯑꯁꯤ ꯈꯤꯇꯪꯗꯤ ꯁꯥꯡꯂꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯁꯥꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯇꯧꯏꯗ꯫ ꯑꯇꯣꯞꯄ ꯂꯩꯀꯥꯏꯗ ꯂꯩꯍꯧꯔꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯒ ꯑꯩꯒꯤ ꯏꯁꯥꯁꯤ ꯀꯌꯥ ꯍꯥꯏꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ꯫ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯄꯥꯡꯅꯕ ꯌꯨꯝꯗꯗꯤ ꯌꯧꯔꯁꯤ꯫ ꯍꯌꯦꯡꯈꯩꯗꯤ ꯅꯨꯃꯤꯠ ꯇꯥꯔꯀꯥꯟꯗ ꯆꯠꯁꯤ ꯍꯧꯔꯛꯀꯅꯨꯀꯣ꯫ ꯏꯃꯥꯟꯅꯕꯗꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯕꯗ ꯏꯕꯥꯅꯤꯁꯤ ꯂꯝꯕꯤꯗ ꯑꯗꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯂꯩꯀꯥꯏ ꯍꯧꯔꯛꯄꯗꯗꯤ ꯂꯝꯍꯥꯡ ꯑꯣꯏꯅ ꯇꯧꯏ꯫ ꯑꯗꯨꯕꯨ ꯈꯔ ꯆꯪꯁꯤꯜꯂꯒ ꯂꯩꯀꯥꯏꯒꯤ ꯃꯪ ꯑꯗꯨ ꯌꯨꯝꯂꯛ ꯑꯗꯨꯗ ꯂꯩꯒꯗꯧꯔꯤꯕꯅꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯪꯐꯝ ꯑꯗꯨ ꯃꯗꯨꯒꯤ ꯃꯄꯥ ꯑꯗꯨ ꯍꯦꯛ ꯌꯧꯔꯛꯄ ꯇꯥꯟꯖꯥꯗꯨꯗ ꯑꯩꯁꯨ ꯏꯁꯥꯁꯦ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯐꯥꯎꯕ ꯍꯧꯔꯛꯂꯤ꯫
Nahankadi numidang wairam maduda yumdagi mapal amata thoktabani adubu ngasigi numisimadi sada karigumba madi phau phawi masibu karigi oikadoribano asi hairaka laikai ki mangpham maduda isi mit asina yengsiluri adumna mit asina hek yengsiluba tanjaduda laikai ki mangpham lairiba maike somda kanano khangdaba ama sansara saraka soroklomda lakpagi matogumda masada upsisilaga lakpado aisu uba horkle ashaida leirisi karino asi hairaga isu salam bapum namak singado lakak tawi aduga saminariba imana baduda ina sum naiki bhai yumudu ashaida leirisi karino imana badu sumamit adu sangtrik sangna yingi aduba imana badu suma sado karigumba karadi phawraba male bhai yumda hanaba tawrasi asi hairaga imana baduna igi khudang asi tap launa pairakle aduga yumda hanabani haiduna khoisi khongna asum lakpa horakpa tanjaduda laikai gi mangpham leiba maike somdagi sorok matai thangba saruga domda karino khangtaba ama ahan badade khoina karigumba amata khalamdi tawbadabu mapham jaga aduda asum naksilaklaba matam aduda mi amagi mitam kumna wangthrang wangna leblibudai khusu uba horaklami mataw kaya singaduda isu isase kibana yaraktre hana isase kiba amata phawramdabani adubu tawrakliba mataw kaya singasina maram oduna isi kibana pik thalakli laiminariba imana badu suma sado kibana thak nikle bhai mafam jaga asidagi sapa sungamdre kamaina tawsaibano lebliba mitam asisu karino khangdi asi hairaga imana ba ibani si khut samnaraga lairinga tanjaduda maning thangba saruga sida karino khangtaba ama sorma pi ma holaga yamna sangna aikhoi ki inaktamna makholado naksilaga taba horakle mataw kaya singadu dai khoi lawai koksaw bi ka ba habadu irakle tungon thoktuna yengge khalabasu isase kibana ngamlamde adumna ai khoi ki tunga duda kana kumba mana sorma pi adu holaga lakpa gi makholpam namak singa dai khoi su taba matam duda isase seng khai bagum khablakle khong asi su thangba mata thoklamde aduna imana ba ibani si sapangamtana mangda su karino khangdaba wangthrang wangba mitam aduga tung thangba saruga duda mi amana sorma pi holaga lakpa gi makhol asigumlaba kiraba kaya singasi tana khosi khong asi thangba mata thoklamde asumna leiringa tanjaduda soroki matai da leiriba narak mongsong aduda karino khangdaba amasu suro tawraga suru naithekpagi makhol taba horkle makhol kaya singasi da imana ba ibani do sapa amata ngamdana isasi koksawbi karaga karino khangdana gyan imang laga leiringa tanjaduda maning thangba saruktagi kari horon ama yamna kana khongba horakle adumna gari do lakpa tanjaduda ngasai makhai tawramba pum namak singa do loin hekta mangkre ai khoi sungi haktang de gyana si imang na laikhibani adubu gari do lakpa tanjaduda ai khoi seloina gyan ta ba habado irakle gari thoriba driver aduna su ai khoina sorok maya is the lepaduda siragera haduna hairaklami mataw kaya singa do dai khoi sunga sai makhai di wari pum namak singa do kana gumba mata lifam leitabani adubu gari thoriba driver adu dai khoina wari singa do loina tamle driver adu su nayum singda loina thilamlage haduna ai khoi gi yum phawda loina thilakle masigi matung tarakpa dai khosu yum da thokiba thokdo wathopum namak singa do loina hekta tammi adumna tambadu da ima ga baba gana su matam khara khaktang dilepkho numidangi matam da sapasi nakoi halakanu hadun hairakhi masigi matung ikui dana laikai sida tawriba thodo wathopum namak singa si numidangi matam da saksa haijana ruraga yu thaklaga halakpa miyoi singda loina hekta thengna ba habado iraklami tawriba mo matopum namak singa sina laikai gi miyoi singa si maiba ahiba mana mutang di yang si haduna laikai sida laikai gi miyoi singna maiba ahiba ma di khalle aduga maiba ahiba duna tawraga laikai sida tawriba pum namak singa si loina hekta loselle masigi matong tarakpa dai khoi si loina hekta santi oina leiba habado irami adubu maiba kalen jaw si tanthokhraba matungda thokliba thokdo wathopum namak singa si mahakna mayam sangduna phuringa tanjaduda laikai se khara makhai so awaba takhisanu haduna mahakna phut ase sanaba mapung phana loisilamdabani haduna haiba horaklami asumna mapung phana phakhibedu dai khoisi khoi sauna raba kaya singaduna maiba kalen jaw si laikai sida mo hana sanghanba yaroi tanthokhraba so mo hana sanghanba yaroi haduna laikai gi myo singso haiba honarakle adubu makhata na karigumba amata tawrakhidre ai khoi so hana gi matagumna ingna singna adum leiba haibedu oikre wari se matang asda losinjari karigumba wari se nungai biba tarakadi
like amadi subscribe share tobiramo haiduna haijari aduga isa thokpa asengba wari sing lebiragadi aikuna pithokchariba WhatsApp number asida thabiraknaba ningsingjari ngasi ki oinadi matang asida losinjaragi mathangi wari da mohna thengnarasi ima laibakna yai phare.